Nongpokki state singna illegal immigrants singi issue mayek singna khangba ngamle XCM Biren Mizoram gi oina hojik illegal immigrant natraga refugee sing chada 58 masak khangdokpa loikre adubu Manipur gi oina di kadai fawba thabak paikhatpa ngamli bage Nagaland amasung Mizoram yauna awang Nongpokki state singna ngasidi illegal immigrant singi issue asina ohelakliba phibam sing mayek singna khangba ngamle madugi damak chapchaba thabak paikhatpa su hongnare yumthangnariba state kayadagi hiram asigi matangda yaningdaba phongdoknarakpa kaya su leiri haina Manipur gi hanagi chief minister N Biren singana phongdokre micro vlogging site X Thagalakpa Warolda and Biren Namakata na High Mizoram the Changdafam Lauduna Lariba Myanmar refugees gi biometric record Lobo Haure Manipur gi oina so illegal immigrants singi issue asin athaiduna thamba yaroi Manipur da NDA lengak leiringe matamda illegal immigrants sing amasung yumlo na balaiba Myanmar dagi changsilakpa refugees sing masak khangdokna ba hona bada yumthangnariba state kharagi luchingbani haiba singna akanba wafam phongdorakpa laiki adubu ngasi di Nagaland amasung Mizoram yauna awang Nongpokki state singna refugees singna traga illegal immigrants singi wathok amadi maduna ohelakli Phibam sing khangba hobaga loinina chapchaba thabak paikhatpa hongnare Mizoram da illegal immigrants sing masa khangdokna ba biometric record lobagi wafam tongan ba media channel sing da phongdoknarakpagi matangda luchingba sina hai Manipur na ahanba oina illegal immigrants sing masa khangdokna ba honakhibani adubu Manipur gi hojik oiriba tangdu leita daba phibam asina tumina lehale mityeng thaidokpa haibasi accident amani haina loroidabani mapangal leiba khutpu kharana hiramasigi matangda yenggadaba miyeng adu thaidokna ba honari illegal immigrants sing gi core issue asi Secondary issue ama oina lauduna leire Manipur da chauna singnarakliba asi karino haibadu khanggadabani hairi magna makha tana high state amasung central government na illegal immigrants singi mayokta chapchaba khongpham ama lepkadabani illegal immigrant amasung refugees sing masak khangdokpa amasung maramda halankiba haibadu makha chathagadabani Mizoram gi oina hojik illegal immigrant natraga refugee sing chada 58 masak khangdokpa loikre adubu Manipur gi oina di kadai fawba thabak paikhatpa ngamlibage miyamna wahang asigi paukhum khangjingadabani aikhoibu yaikai thingaiba pirakpa yaba national amasung state ki mayokta laiba miyoi sing laiba yahaloidabani Manipur da tung koina chatkadaba tangdu leitaba amadi safaba phibam ama lehenba haibasida aikoi puna miyeng thambinaba mathau tai ngasigi wathok asigi core issue natraga horokfam adu nainagadabani Myanmar da kumsing 2021 gi February amada military coup tawkhiba matung nupi angang yauna miyoi kaya Mizoram amasung Manipur da changjafam launanaba chansilakre Mizoram da changsilakhiba mi gi masing lising kunthraga mathoi yaukre Manipur da lising kaya yormlagani haiba khangba ngamdre Ministry of Home Affairs na Manipur amasung Mizoram da ngakta illegal immigrants singi biometric biographic amasung record athuba matamda loisingadabani haina khangalakhibasu laikhrabani US na Ukraine gi matangda pukhalakpa wafam Geneva da kupna khana nainakre Ukraine gi war loisin hannabagi matangda Washington na pukhalakhiba wafam adu Geneva da ngase United States Ukraine France Britain amadi Germany gi makok thongba official sing na kupna khana nainakre Maikai kayadagi Russia amasung Ukraine gi lan lefannaba thaurang lokhalaklabasu leibani gi marakta makhata na khuthongnaba leptri ngarang ahing su Russia na Ukraine gi yel Mayol Magtada, Lairiba, Dnipro City da attack chatharakpada miyoi taraga mari aso apan nangki attack aduda mathol mapal wangba building ama amasung khamduna thamba gari kaya marum so amang ata thoki Malemgi tongan balaibak singda thaudang lauduna Geneva da pangthokliba mifam asida thuba matamna lande fallaba yai haina thajanari NPP Manipur State Unit machet tarakpagi phibam da leire maitai so kadaba wafam kharada yetlubagi president gi fam lauthorakpani Joy Kumar Awang Nongpokki State Singi Regional Party ama oibada natuna Manipur da su MLA taret kaduna leiriba National People's Party NPP Manipur State Unit ki oinadi mache tarakpa yabagi phibam da leire Party sigi atopa member khara na maitai da so kadaba wafam khara pukhalakpada madugi mayokta wangang lubagi damak NPP Manipur State Unit ki president gi fam asi sindorakpa oigani haina hanagi president Yumnam Joy Kumar na phongdokre wafam asi ngarang NPP gi national president su oiriba Meghalaya gi chief minister Conrad K Sangmana order thoktuna NPP Manipur State Unit ki nauna thau pugadaba sing khanba amadi hanagi MP Lorho S Fozeda President Hablakhiba asiga mari leinana Naurem thongda leiba party gi office tanga si pangthokhiba pawgi mifam amada phongdokhibani Yumnam Joy Kumar na makha ta na hai handak party gi thaupu basing nauna sindorakliba asi hanagi thaupu basing asida akangnaba paw amata piramba su leite loidana kari maram gi no haiba chapcha na khangalakpa su leite masigi su mathakta mikhalna chingba pangthoklaga akangnaba chana kanglon gi makhada pangthokhibasu natte handak state asida Conrad K Sangmana laklambada party asida high command gi structure leite haina phongdoklamba adugi ona tainabada chatharakliba thawong asi yaningde haiki magna makha tana hai awang Nongpokki oiba Northeast People's Party haina mingthongadaba regional political party ama semnabagi damak handakta Delhi gi Constitution Club of India da Conrad K Sangma Pradyot Morumu Kiko na chingba
miyoisingna lauthokhiba leikre masida lauthokliba masigi matangdasu Manipur State Unit asidagi mihut amata saruk yanaba khangalakpasu leikide awang nongpok apunbagi regional party haibasida tribal singi oiba haiba wahai ama sizinariba asisu indigenous haiba wahai asi onthoknabasu taksillamkhibani haiki Senderna Chandigarh article 240 chatna hanaba honarakpagi matangda yaningdaba phongdokre Center da paliba India lengana Chandigarh da Constitution ke article 240 chana hanaba thorang lokhalakpagi matangda maike kayadagi yaningdaba phongdoknarakli tongan ba political party singna hiramasigi matangda nungnangba phongdoknarakpaga loinana Chandigarh gi administrative status hongdoknabagi thorang asi Punjab na matam kayagi mamangdagi tanduna lakliba demand gi mayoktani hari parliament ki bulletin amagi matung ina December amadagi haugadoriba ningtham mifamda Central Government na Constitution 131 suba amendment bill puthoknaba thorang lokhatle bill asi pass tawrabadi president na Chandigarh gi regulation sembagi thabak thoram sing hakthengna paisilagani article 240 gi makhada president na Andaman and Nicobar Island Lakshadweep Dadra and Nagar Haveli Daman and Diu amasung Pondicherry gi regulation hakthengna na sembangami kumja 1966 ta Haryana dagi Punjab khaidokhraba matungda Chandigarh bu tokhaiba union territory ama oina semkhibani hojik Chandigarh na Haryana amadi Punjab ki capital oiribani Yellomi furup singi marakta ikhoina nang pak tanaba sinbana yeknabana khudongchaba lawi haumi Haukiba November 20, 2025 ki pung amarom taba matamda Kukising Maithiba Hourakle thadokpikraba mayum makai leitrabasingna wana khangduna leiringai sangai festival 2025 pangthokpa yaroi haina horakiba agitation da law and order ngakna bahonabada Manipur police ke IGP Thamtheng Ngasangba IPS na nupa nupi khaktana chaina kanba amadi Rajya Sabha ke MP Sana Zawagi gate manungda agitation tawbasing chenchin ki haibagi dama konungi gate ta Changlubagi wathok ama leikre haina Federation of Haumi ki Publicity Secretary Dr. Huirem Chahen bana press ta thadorokpa cherol asina hairi cherol asina hai masida ikhoi miyamna community oina puthoktuna social media platform sing Facebook WhatsApp group sing da tawhaningdaba kaya uba fanglei masimakna community singi marakta choba misunderstanding amalak nabagi machak pire thokliba thogdo ase police department ki IGP ga Rajya Sabha ki MP ani gi marakta tawnaba thabakni thogdo ase ga mari lainana police department ki oina achum aran thidokna logi matung ina wild chathagadabani Masida organization amatana magi community gi mi so I haiduna kankhanna bagi thaba asi khudakta lepnabasu Federation of Haumi gi maikaidagi appeal tawragli Haumi gi cherol asina hai iramda masida matam sangna amato oina hingminaragli ba yellow furup singbo kaya rakhanna manung amadi mapan gi phattaba policy kayana divide tawduna lakli masimakna ngasi su ekhoi masel gi marakta choba mami amata duna leiri masibu punsinaba Federation of Haumi na chahi kharagi mamangdagi ching amadi tamgi mafam kayada mifam kaya pangthoktuna lakli yamna tamna ingna sagalak liba I marigi oiba achetpa lipun asi amu hana thadatnaba yellow furuf amatana sinbiroidabani aikhoi puna hingminagadabani hingminadabasu yaroi aduna machet makai tabagi thabak kaidongaidasu tawridabani loinana United we stand divide we fell haibat thainagi probaf asi kauridabani haidi ningtambadi pirakadaba natte namduna lawgadabani pripak British India ama semdringai gi mamangda India ko balaiba ama malem gi karamba mafamda leirambage British na kariguma matamdugi Bharat laklamdrabadi ngasi malemda uriba achoba India si leramdabasu yai haina pripak ki charge the affairs publicity and propaganda laiba ngakpaluwang na thadorokpa cherol amana haidi cherol asina makhata na haribadi ngasi mag Indian singna tatana hariba kumsing 1947 da British ki partition na thoan khraba India haribasi kanana semba natraga karamba matamdagi leirakpa India no India gi ahanba Prime Minister Jawaharlal Nehru amasung Indian Constitution gi mapani hariba B.R. Ambedkar na matamamada India gi Prime Minister da partition na kaihan khraba India sing punsin bapami haikibadu makhoigi racial oiba amasung lam karambagi masak amasung machat adu uthokchabani ahambada East India Company gi mingda lalon balakhiba British na tongan baning thaupan balaibak singbu namduna lausilaga makhoigi lengakta khudongcha nabagi damakta India ko walam amasemki tungda maraiba kining tamba hanjina bagi damak British ki mayokta lanthingna khiba Bhagat Singha gumba maraibak ningba athauba kayabu terrorist haiba mingthol pisilaga thori yanduna hatki adubu Bhagat Singha bu terrorist ni hana kaubasi India gi miyam pumbana makan thi thokna yakhide British ki terrorist haiba mingo adugi onataina bada mahakpu Indian pumna makna mariba ki damak param chumna thawai kat khraba athauba makhoigi londana sait haina nungsina mingo naduna awang bathakta ikai khumnai adubu India na British na India gi mina yot hingdagi Nanthorakpagi mami amasung China koktringai kumsing 1949 da kanglaipak pu lanmi gi matik mangam sizinaduna terrorize tawduna India gi loilam gi phiwa nungda namduna tinsinhanki Maraibak ningba Bhagat Singha bu British na terrorist ko pamkhidaba India na ngasi makhoigi loilam gi
Kongoidagi nanthoknaba ningtam ihau chathariba lamdam asigi ningtam yaolloisingbu terrorist ni haina mingaunari. Indiana ningsinggadabadi Britishna sembiramba makhoigi khangu thaki India gi apunba lamgi saktam adu kanglaipakna thugaigi haiba nate makhoina terrorize tawraga namduna lausinkiba aikhoigi ireibak amu handokpiu haibani. Aikhoigi ningtam yaolloising terrorist nate maraibak ningba thawbasingni terrorist ti lam sandokpa lam karamba Indiani masi loilam mapu amasung loilamdagi nanthoknaba honariba mikha polaba laibak anigi marakta leptana thokliba taisinaba yadaba political history gi muknabani maram aduna terrorist Indiana namduna lausinkiba iramdam kanglaipaki ningtamba makhoina kaidongaida pirakadaba leite kanglai miyamgi apunba sakti leiba ningtam yawol lantheng ama chathaduna lam karamba India dagi namduna laugadabani masigi dama kanglai miyam hupna loilam sandokpa India gi mayokta akan ningtam yawol lantheng changsinminasi terrorist group sing sawgali haina maral siduna Pakistan bu terrorist sponsor tauba state oina lauthoknaba Indiana yamna kanna chokthaba naidana honari aduga India gi lamgi saruk khak oirakhidaba Kashmir amasung kanglaipak yauna West lamdamda India gi lanmi sikna chahi kaya lisang sitna chatharakliba terrorist ki thabak sing asigi damakta mahak pusu terrorist state ama oina lauthok loidabagi karam maram leiribagi United Nations Security Council na Masud Azadpu mapung oina Indiana kanna taksinbadagi malemgi terrorist singi mingi lista Yahan Kraba, Matungda India Busumakata na Kashmir amasung West lamdamgi miyamda chathariba kahenba terrorist ki thabak sing asigi damak terrorist state oina lauthokadaba wali haibasi India masa mangna soidina khangjaramgani karigumba India na terrorism ki thabak sing asidagi khongthang handok trabadi natraga India bu terrorist state ama oina lauthok trabadi UN na laukhalakliba malemgi terrorism muthatnabagi khongthangda achoba ninghanaba ama soidina oiragani mara laitaba mi bu kihanba faba otpa hatpa tuppa yauna terrorism bu malemna leptana chairi Vienna Declaration na hari the international community should take necessary steps to enhance cooperation to prevent combat terrorism puwarigi leifam thokpada chayet nabana thokalakliba ningtam ihobu India na terrorism ga chap manana project tawnaba honari adubu ningtam ihau changsiliba yawlop singdi terrorism nate haibasi malemgi miyamna khangbiri lengang na masigi khenaba si micham miyamna khangbada asuki matik chamam nanaba propaganda kaya tawri lauba kanbana achumba sai haibaduni puwarida yengkhatpa nattanadi chamamnaba si kokpa ngamloi masigi mathakta India gi akanba racist media na makhoigi terrorism bu kupsillaga West gi ningtam ihobu terrorism oina uhanaba akanba firef lauri India na August 12 1949 gi Geneva Convention kuek pi khrabasu 1977 gi additional protocol 2 budi ngasi fawba kuek pi dana leithok leisin tawraga leiri makhoigi NGO singna leingak ta taksin basu tawde India na kuek pi na khraba Universal Declaration of Human Rights ki manga suba article amasung ICCPR gi 7 suba article nadi miyoi babu onnaiba thingli lengang na miyot minai tawnaba matik mangam leite India na miyot minai tawba thingba malemgi convention kuek pi khrabasu hauzik fawba rectify tawdri chawkhalaba malemna miyot minai amadi miga ikai khumnaba manghanbabu lona thingkraba maral oina laujarabasu India na kanglaipak ta miyot minai leptana chathari UN Charter na malemda ingchipwa amasung asoyangam yaudana bangakani haina iduna leiri pumnamaksing asida matam pumbada achumba adudi lotuna thamli State terrorism yauna makhal khudingmaki terrorism malemgi mafam pumnamakta miyoibagi mayokta tawba aranba crime numit khudingi thoi hairi UNLF ki mapok Kumonga mari lainana Central Committee na yafa paujel pirakli Ningthokaba numit November 13 senglaba numit asi Manipur miyamna pamjaba punchirol amaning khatamna lepchaba ngamnaba laiba asida khundaminariba chingmi tami miyamgi mihut singna wakal chungsinnaduna semkhiba UNLF ki humfuga mathoi suba mapok kumon numit ni numit asida UNLF Central Committee na party amasung lanmi sanglup ki mahut senduna ireisa pumna maki mafamda India gi lengak amasung makhoina sogotuna thamba mapandagi changlakpa Kuki khulai paiba singal lautunaraga lamdamasigi yellow furup singda maruoina mitei furufta landarakuna isagi iramda lanjinariba irol irang taklaba ifurup cha singi awabada saruk yabaga loinana yafa paujel pijari loinana numit asiga mari leinana puthokpa UNLF Central Committee gi chahi gi warol asi irecha singna khana binaba thamjari haina koirengna luchingba UNLF ki Central Committee na thadorokpa cherol amana hairi cherol asina makha tana hairibana India lengak tagi Manipur ning tamba hanjuna bayawol ihau changsilakpa chahi humfu hele Asukuina chatharak paning tam yawol lalau asi ngasi fawba maipakpa yabagi phibam udribasi karigino maipakpa bungam khigadra haibasi hojik machi da irecha singna hangnaba ngangnaba wafamni maramaduna ikhoigi ningtam yawol lalau asi matam sangna changsilibasi kari maramgino amasung karamba
ꯐꯤꯕꯝꯁꯤꯡ ꯂꯩꯔꯒꯗꯤ ꯅꯤꯡꯇꯝ ꯌꯥꯑꯣꯜ ꯂꯥꯜꯍꯧ ꯑꯁꯤ ꯃꯥꯏ ꯄꯥꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯆꯍꯤ 10ꯒꯤ ꯃꯃꯥꯡꯗ ꯐꯣꯡꯗꯣꯛꯈ꯭ꯔꯕ UNLFꯀꯤ ꯑꯣꯏꯕ ꯋꯥꯈꯜ ꯃꯤꯠꯌꯦꯡ ꯑꯗꯨ ꯉꯁꯤꯒꯤ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝꯁꯤꯡꯁꯨ ꯀꯣꯟꯁꯤꯜꯂꯒ ꯀꯨꯝꯁꯤ ꯆꯍꯤꯒꯤ ꯋꯥꯔꯣꯜ 2025 ꯑꯁꯤꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯋꯥꯐꯝ ꯑꯣꯏꯅ ꯏꯔꯩꯆꯥꯁꯤꯡꯗ ꯊꯝꯖꯔꯤ꯫ ꯃꯔꯨꯑꯣꯏꯕ ꯐꯤꯕꯝ ꯑꯍꯨꯝ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯄꯜꯂꯛꯂꯤꯕꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯅꯤꯡꯇꯝ ꯌꯥꯑꯣꯜ ꯂꯥꯜꯍꯧ ꯑꯁꯤ ꯃꯥꯏ ꯄꯥꯛꯄꯗ ꯇꯉꯥꯏ ꯐꯗꯅ ꯂꯩꯇꯕ ꯌꯥꯗꯕ ꯃꯔꯨꯑꯣꯏꯕ ꯐꯤꯕꯝ ꯑꯍꯨꯝꯈꯛ ꯆꯪꯒꯅꯤ ꯃꯗꯨꯗꯤ ꯑꯍꯥꯟꯕꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯑꯄꯨꯟꯕ ꯄꯥꯡꯒꯜ, ꯑꯅꯤꯁꯨꯕꯗ ꯏꯟꯗꯤꯌꯥ ꯂꯩꯕꯥꯛ ꯍꯦꯛ ꯁꯦꯝꯈꯤꯕ ꯃꯇꯝꯗꯒꯤ ꯆꯦꯟꯅꯔꯛꯄ ꯏꯟꯗꯤꯌꯥ ꯃꯅꯨꯡꯒꯤ ꯃꯨꯛꯅꯕꯁꯤꯡ ꯑꯗꯨ ꯌꯦꯡꯊꯤꯅꯕ ꯃꯨꯛꯅꯕ ꯑꯣꯏꯔꯛꯇꯨꯅ ꯏꯟꯗꯤꯌꯥ ꯂꯩꯕꯥꯛꯀꯤ ꯃꯅꯨꯡꯗꯒꯤ ꯈꯤꯟꯊꯕ ꯍꯧꯔꯛꯄ, ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯗ ꯃꯥꯂꯦꯝꯒꯤ ꯊꯥꯛꯇ ꯏꯟꯗꯤꯌా ꯂꯩꯉꯥꯛꯀꯤ ꯊꯧꯁꯤꯜ ꯊꯧꯔꯝ ꯃꯔꯨꯑꯣꯏꯅ ꯐꯣꯔꯦꯟ ꯄꯣꯂꯤꯁꯤ ꯌꯥꯅꯔꯛꯇꯕ ꯐꯤꯕꯝ ꯂꯩꯔꯛꯄ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯤꯡꯇꯝ ꯂꯥꯜꯍꯧꯒꯤꯅ ꯈꯨꯗꯣꯡꯆꯥꯕ ꯐꯤꯕꯝꯁꯤꯡ ꯊꯣꯛꯂꯛꯄ ꯑꯁꯤꯅꯤ꯫ ꯑꯍꯥꯟꯕ ꯐꯤꯕꯝ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯄꯜꯂꯛꯂꯤꯕꯅ ꯑꯩꯈꯣꯏꯒꯤ ꯅꯤꯡꯇꯝ ꯌꯥꯑꯣꯜ ꯂꯥꯂꯣꯡ ꯃꯥꯏ ꯄꯥꯛꯄꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯂꯩꯇꯕ ꯌꯥꯗꯕ ꯐꯤꯕꯝꯗꯤ ꯃꯅꯤꯄꯨꯔ ꯂꯩꯕꯥꯛꯀꯤ ꯑꯄꯨꯟꯕ ꯄꯥꯡꯒꯜ ꯑꯁꯤꯅꯤ꯫ ꯑꯄꯨꯟꯕ ꯄꯥꯡꯒꯜ ꯑꯁꯤ ꯁꯥꯒꯠꯅꯕꯒꯤꯗꯃꯛ ꯅꯤꯡꯇꯝ ꯂꯥꯜꯍꯧꯗ ꯍꯛꯊꯦꯡꯅꯅ ꯆꯩꯊꯦꯡ ꯄꯤꯕ, ꯃꯅꯨꯡꯒꯤ ꯃꯨꯛꯅꯕꯁꯤꯡ ꯃꯔꯨꯑꯣꯏꯅ ꯏꯊꯅꯤꯛ contradiction ꯋꯥꯈꯩꯅꯕ ꯊꯧꯔꯥꯡ ꯄꯨꯊꯣꯛꯇꯨꯅ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞꯁꯤꯡꯅ ꯅꯤꯡꯇꯝ ꯌꯥꯑꯣꯜ ꯂꯥꯜꯍꯧꯒꯤꯗꯃꯛ ꯑꯄꯨꯟꯕ ꯐꯤꯔꯦꯞ ꯂꯧꯃꯤꯟꯅꯕ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯌꯥꯑꯣꯜꯂꯨꯞꯁꯤꯡꯒꯤ ꯑꯄꯨꯟꯕ ꯐꯤꯔꯦꯞ ꯑꯃꯁꯨꯡ ꯄꯥꯡꯒꯜ ꯁꯥꯒꯠꯇꯨꯅ ꯏꯟꯗꯤꯌꯟ ꯐꯣꯔꯁꯀꯤ ꯃꯥꯌꯣꯛꯇ ꯅꯤꯡꯇꯝ ꯂꯥꯟ ꯍꯦꯟꯅ ꯀꯟꯅ ꯄꯥꯛ ꯁꯟꯅ ꯆꯪꯁꯤꯟꯕ ꯉꯝꯕ ꯄꯥꯡꯒꯜ ꯑꯃꯁꯨꯡ ꯔꯤꯁꯣꯔꯁ ꯂꯩꯔꯛꯄ ꯍꯥꯏꯕꯗꯤ ꯅꯤꯡꯇꯝ ꯌꯥꯑꯣꯜ ꯂꯥꯜꯍꯧ ꯑꯁꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯅꯤꯡꯇꯝ ꯂꯥꯜꯍꯧ ꯑꯣꯏꯔꯛꯄ ꯑꯁꯤꯅꯤ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯑꯄꯨꯟꯕꯒꯤ ꯄꯥꯡꯒꯜ ꯁꯥꯒꯠꯄꯗ ꯄꯟꯗꯨꯅ ꯂꯩꯔꯛꯂꯤꯕ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝ ꯑꯃꯗꯤ ꯅꯥꯒꯥ ꯑꯥꯏꯗꯦꯟꯇꯤꯇꯤꯗ ꯇꯤꯟꯈ꯭ꯔꯕ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯅ ꯀꯣꯍꯤꯃꯥꯔꯣꯝꯗꯒꯤ 1946ꯇ ꯅꯥꯒꯥ ꯅꯦꯁꯅꯦꯜ ꯀꯥꯎꯟꯁꯤꯜ ꯁꯦꯝꯗꯨꯅ ꯍꯧꯔꯛꯈꯤꯕ ꯅꯤꯡꯇꯝꯕ ꯅꯥꯒꯥꯂꯦꯟ ꯍꯧꯖꯤꯛꯅ NACN-IAMꯅ ꯅꯥꯒꯥꯂꯤꯝ ꯀꯧꯔꯕ ꯑꯃ ꯁꯦꯝꯕꯒꯤ ꯅꯤꯡꯇꯝ ꯂꯥꯜꯍꯧꯗ ꯌꯥꯎꯁꯤꯟꯈꯤꯕꯗꯒꯤ ꯊꯣꯛꯂꯛꯈꯤꯕ ꯄꯣꯂꯤꯇꯤꯀꯦꯜ contradiction ꯑꯗꯨꯅꯤ꯫ ꯍꯥꯏꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ contradiction ꯑꯁꯤꯒꯤ ꯃꯆꯪ ꯑꯣꯏꯕ ꯋꯥꯐꯝꯗꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯅꯥꯒꯥ ꯇꯥꯕ ꯂꯝꯁꯤꯡ ꯑꯁꯤ ꯅꯥꯒꯥꯂꯤꯝꯒꯤ ꯁꯔꯨꯛꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯣꯛꯂꯛꯈꯤꯕ ꯑꯁꯤꯅꯤ꯫ ꯉꯁꯤ ꯐꯥꯎꯕꯗ ꯍꯥꯏꯔꯤꯕ ꯃꯨꯛꯅꯕ ꯑꯁꯤꯒꯤ ꯌꯥꯅꯕ ꯑꯃ ꯄꯨꯔꯛꯄꯒꯤ ꯐꯤꯕꯝ ꯂꯩꯔꯛꯇꯕ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯇꯝ ꯂꯥꯜꯍꯧꯒꯤ ꯑꯄꯨꯟꯕ ꯄꯥꯡꯒꯜ ꯁꯥꯒꯠꯄꯗ ꯑꯆꯧꯕ ꯑꯍꯣꯕ ꯑꯃ ꯑꯣꯏꯅ ꯂꯩꯔꯛꯄꯅꯤ꯫ ꯑꯍꯣꯕ ꯑꯁꯤ ꯃꯦꯟꯈꯠꯄ ꯈꯛꯇꯗ ꯃꯇꯝ ꯁꯥꯡꯅ ꯑꯗꯨꯃꯛ ꯆꯪꯒꯗꯕ ꯑꯔꯨꯕ ꯋꯥꯐꯝꯅꯤ꯫ ꯋꯥꯐꯝ ꯑꯁꯤ ꯋꯦꯁꯤꯌꯥꯒꯤ ꯍꯦꯟꯅ ꯄꯥꯛ ꯆꯥꯎꯕ ꯃꯤꯠꯌꯦꯡꯗꯒꯤ ꯌꯦꯡꯂꯒ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯇꯝꯕ ꯍꯟꯖꯤꯟꯕ ꯑꯃꯁꯨꯡ ꯅꯥꯒꯥꯂꯤꯝ ꯁꯦꯝꯕꯒꯤ ꯏꯍꯧ ꯑꯁꯤ ꯑꯄꯨꯟꯕ ꯅꯤꯡꯇꯝ ꯂꯥꯜꯍꯧ ꯑꯃ ꯑꯣꯏꯅ ꯆꯪꯁꯤꯟꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯁꯤ UNLFꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯂꯧꯔꯛꯄ ꯐꯤꯔꯦꯞꯅꯤ꯫ ꯉꯁꯤꯗꯤ ꯏꯟꯗꯤꯌꯥꯒꯤ ꯂꯣꯏꯂꯝ ꯂꯩꯉꯥꯛꯅ ꯆꯠꯊꯔꯛꯂꯤꯕ ꯅꯤꯡꯇꯝ ꯂꯥꯜꯍꯧ ꯅꯝꯊꯕꯒꯤ ꯇꯝꯊꯤꯔꯕ ꯊꯧꯁꯤꯜ ꯊꯧꯑꯣꯡ ꯃꯌꯥꯝ ꯑꯁꯤꯅ ꯐꯤꯕꯝ ꯑꯁꯤꯃꯛ ꯄꯨꯊꯣꯛꯄ ꯍꯧꯔꯛꯂꯤ ꯍꯥꯏꯔꯤ꯫ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯂꯤꯉꯩ ꯃꯅꯨꯡ ꯅꯕꯦꯝꯕꯔ 30 ꯐꯥꯎꯕ ꯂꯩꯀꯥꯏ ꯂꯩꯀꯥꯏꯗ ꯃꯩꯔꯥꯒꯤ ꯈꯣꯡꯆꯠ ꯑꯃꯁꯨꯡ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯕꯤꯌꯨ ꯀꯣꯀꯣꯃꯤ꯫ ꯃꯤꯌꯥꯝꯅ ꯌꯥꯅꯗ꯭ꯔꯕ ꯑꯃꯗꯤ ꯄꯥꯝꯅꯗ꯭ꯔꯕ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ 2025ꯀꯤ ꯉꯁꯤ ꯍꯨꯝꯅꯤ ꯆꯟꯕ ꯅꯨꯃꯤꯠ ꯑꯁꯤ ꯐꯥꯎꯕꯗ ꯃꯤꯌꯥꯝꯒꯤ ꯑꯆꯧꯕ ꯈꯣꯜꯂꯥꯎꯅ ꯃꯥꯏ ꯄꯥꯛꯇꯨꯅ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜꯒꯤ ꯒꯚꯔꯅꯔ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯅꯝꯐꯨꯒꯤ ꯊꯧꯔꯥꯡ ꯃꯥꯏꯊꯤꯕꯒꯤ ꯈꯨꯗꯝ ꯆꯥꯎꯅ ꯃꯤꯌꯥꯝꯅ ꯎꯕ ꯐꯪꯂꯦ꯫ ꯋꯥꯠꯍꯧꯔꯤꯕ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯒꯤ ꯅꯨꯃꯤꯠꯁꯤꯡ ꯍꯥꯏꯕꯗꯤ ꯅꯕꯦꯝꯕꯔ 30 ꯐꯥꯎꯕ ꯂꯩꯀꯥꯏ ꯂꯩꯀꯥꯏꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯁꯔꯨꯛ ꯌꯥꯐꯝ ꯊꯣꯛꯇꯦ ꯍꯥꯏꯅ ꯈꯣꯜꯂꯥꯎꯁꯤꯡ ꯂꯥꯎꯗꯨꯅ ꯃꯩꯔꯥꯒꯤ ꯈꯣꯡꯆꯠꯁꯤꯡ ꯆꯠꯄꯤꯌꯨ ꯑꯃꯁꯨꯡ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯕꯤꯌꯨ ꯍꯥꯏꯅ ꯀꯣꯀꯣꯃꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯅ ꯃꯤꯌꯥꯝꯒꯤ ꯑꯄꯨꯟꯕ ꯈꯣꯜꯂꯥꯎꯅ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯌꯥꯅꯤꯡꯗꯕꯒꯤ ꯈꯣꯡꯖꯪ ꯃꯥꯏ ꯄꯥꯛꯄ ꯍꯧꯔꯛꯂꯤꯕ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯑꯃꯁꯨꯡ ꯑꯁꯦꯡꯕ ꯄꯥꯝꯕ ꯈꯨꯟꯅꯥꯏꯒꯤ ꯃꯥꯏ ꯄꯥꯛꯄ ꯑꯃꯅꯤ꯫ ꯑꯩꯈꯣꯏꯕꯨ ꯀꯔꯤꯁꯨ ꯅꯠꯇꯕ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯑꯃꯒꯨꯝ ꯃꯤꯑꯣꯏꯕ ꯑꯃꯅ ꯏꯟꯗꯤꯌꯥꯒꯤ ꯂꯩꯉꯥꯛꯂꯣꯟꯒꯤ ꯃꯈꯥꯗ 2023ꯒꯤ ꯃꯦ 3ꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯐꯪꯐꯝ ꯊꯣꯛꯄ ꯍꯛꯄꯨ ꯃꯠꯇꯨꯅ ꯊꯝꯂꯒ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯍꯔꯥꯎ ꯀꯨꯝꯍꯩ ꯑꯃꯁꯨꯡ ꯆꯥꯎꯈꯠ ꯊꯧꯔꯥꯡꯅꯤ ꯍꯥꯏꯗꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯑꯃꯠꯇ ꯇꯥꯟꯅꯔꯝꯕ ꯇꯧꯗꯅ ꯁꯤꯟꯖꯤꯜꯂꯛꯈꯤꯕ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯃꯥꯏꯊꯤꯕꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃꯅꯤ꯫ ꯍꯟꯗꯛꯀꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯃꯁꯥꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯍꯛ ꯈꯣꯡꯒꯥꯎꯅꯔꯒ ꯑꯩꯈꯣꯏ ꯇꯨꯃꯤꯟꯅ ꯂꯩꯒꯗꯕ ꯈꯨꯟꯅꯥꯏ ꯅꯠꯇꯦ ꯍꯥꯏꯕ ꯆꯞ ꯌꯨꯡꯕ ꯃꯤꯌꯥꯝ ꯍꯨꯞꯅ ꯂꯦꯞꯃꯤꯟꯅꯔꯛꯂꯤꯕ ꯑꯁꯤꯅ ꯍꯟꯗꯛꯀꯤ ꯏꯔꯥꯡ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯃꯥꯏꯑꯣꯟ ꯑꯃꯗ ꯄꯨꯔꯛꯅꯕ ꯍꯣꯠꯅꯃꯤꯟꯅꯔꯁꯤ ꯍꯥꯏꯅ ꯀꯣꯀꯣꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯑꯄꯤꯜ ꯇꯧꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯄꯥꯟꯗꯝ ꯃꯐꯝ ꯈꯪꯗꯅ ꯃꯤꯌꯥꯝ ꯑꯁꯤꯕꯨ ꯃꯤꯅꯝꯗꯨꯅ ꯂꯩꯉꯥꯛ ꯋꯥꯌꯦꯜ ꯆꯠꯊꯕ ꯃꯥꯟꯕ ꯊꯧꯑꯣꯡ ꯀꯌꯥ ꯑꯁꯤꯅ ꯂꯩꯉꯥꯛ ꯑꯁꯤꯅ ꯃꯁꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧꯅꯤ ꯈꯟꯗꯨꯅ ꯏꯔꯥꯡ ꯑꯁꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜꯗ ꯌꯨꯝꯐꯝ ꯑꯣꯏꯗꯨꯅ ꯑꯃꯁꯨꯡ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯋꯥꯔꯤꯕ ꯅꯥꯔꯤꯕ ꯀꯌꯥ ꯑꯁꯤ ꯂꯣꯏꯁꯤꯟꯗꯕ ꯌꯥꯗꯕꯅꯤ ꯈꯟꯅ ꯊꯕꯛ ꯇꯧꯗꯕꯒꯨꯝꯅ ꯇꯧꯔꯤ꯫ ꯐꯤꯚꯝ ꯑꯁꯤ ꯂꯩꯔꯕꯅꯤꯅ ꯍꯟꯗꯛꯀꯤ ꯇꯥꯡꯀꯛ ꯑꯁꯤꯗ ꯃꯤꯌꯥꯝꯒꯤ ꯂꯤꯡꯖꯦꯜ ꯃꯥꯟꯅꯔꯕꯗꯤ ꯑꯆꯧ ꯑꯆꯧꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌꯥꯗꯁꯨ ꯃꯤꯌꯥꯝꯅ ꯊꯦꯡꯅꯕ ꯑꯃꯁꯨꯡ ꯃꯥꯏ ꯄꯥꯛꯍꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕꯗꯨ ꯎꯠꯇꯨꯅ ꯃꯈꯥ ꯇꯥꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝꯁꯤꯡꯗꯁꯨ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯈꯛꯇꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯍꯤꯡꯕꯒꯤ ꯍꯛ ꯑꯃꯁꯨꯡ ꯂꯝꯗꯝ ꯑꯁꯤꯗ ꯁꯤꯡꯅꯔꯛꯄ ꯈꯨꯗꯤꯡꯃꯛ ꯍꯟꯗꯛꯀꯤ ꯃꯇꯧ ꯑꯁꯤꯒꯨꯝꯅ ꯆꯞ ꯃꯥꯟꯅꯅ ꯂꯦꯞꯃꯤꯟꯅꯗꯨꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯍꯥꯏꯔꯤ꯫ ꯑꯔꯣꯏꯕꯗ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏꯔꯤꯕꯅ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯂꯤꯉꯩ ꯃꯅꯨꯡ ꯅꯕꯦꯝꯕꯔ 30 ꯐꯥꯎꯕ ꯂꯩꯀꯥꯏ ꯂꯩꯀꯥꯏꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥ ꯏꯟꯗꯣꯜꯁꯤꯡꯅ ꯃꯁꯥ ꯃꯁꯥꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯗ ꯋꯥꯈꯜ ꯆꯥꯏꯊꯣꯛꯅꯕ ꯑꯃꯁꯨꯡ ꯂꯩꯕꯥꯛꯀꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯍꯛ ꯐꯪꯍꯟꯗꯅ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯁꯔꯨꯛ ꯌꯥꯐꯝ ꯊꯣꯛꯇꯦ ꯑꯃꯁꯨꯡ ꯌꯥꯒꯨꯝꯁꯦ ꯍꯥꯏꯕ ꯈꯣꯜꯂꯥꯎꯁꯤꯡ ꯂꯥꯎꯗꯨꯅ ꯃꯩꯔꯥꯒꯤ ꯈꯣꯡꯆꯠ ꯆꯠꯄꯤꯌꯨ ꯑꯃꯁꯨꯡ ꯋꯥꯀꯠ ꯃꯤꯐꯝꯁꯤꯡ ꯐꯝꯕꯤꯌꯨ ꯍꯥꯏꯔꯤ꯫ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯂꯨꯆꯤꯡ ꯄꯨꯔꯦꯜ ꯀꯣꯔꯧꯉꯥꯟꯕ ꯈꯨꯃꯟꯒꯤ ꯑꯞꯗꯦꯠꯇꯒꯤ ꯂꯧꯈꯠꯆꯔꯛꯀꯦ꯫ ꯂꯩꯕꯥꯛ ꯑꯁꯤ ꯂꯣꯏꯔꯕ ꯖꯥꯠꯅꯤꯗ ꯃꯧ ꯑꯃ ꯌꯨ ꯑꯔꯣꯏꯕꯤ ꯉꯥꯎꯔꯒ ꯑꯩꯒꯤ ꯌꯨꯝꯗ ꯍꯧꯖꯤꯛ ꯆꯪꯂꯛꯏ ꯑꯗꯨꯒ ꯃꯥꯏ ꯅꯨꯄꯥꯅ ꯐꯨꯔꯦ ꯌꯨꯝ ꯊꯤꯕꯤꯌꯨ ꯇꯧ ꯂꯩꯔꯦ꯫ ꯀꯪꯂꯩꯄꯥꯛ ꯑꯄꯨꯟꯕ ꯈꯣꯜꯂꯥꯎꯒꯤ ꯑꯞꯗꯦꯠꯇꯒꯤ ꯂꯧꯈꯠꯆꯔꯛꯀꯦ꯫
Kaithel Manbida Kuki militant ama mayamgi paisa lana sijinnaramбagi maralda Fubada Sire hairi.